Jiribamgi mihata Chennai haina FAKHIBA micham ni KJC mamang chahi November da chahi nauriba angang ahum yauna micham taruk Jiribam da Hatkhre mari lenana National Investigation Agency NIA na fare hariba Thanglianlan Mar Elias Boya hariba Meeoi asi icham chamna hi holaga leijaba micham ni haina Kuki Jo Council KJC na phongdurakli KJC ki Information and Publicity Secretary Ginja Boaljong na thadurak pacherol aman hai icham chamna hi honba ama oina leijaba Thanglianlan Marbu mihat aduda mapung oina chenaba Meeoi ni haina FAKHIBA si maram chaba watli mapung fana investigation chatharaga achumara ningthina khanglaga matungda chenaba Meeoi sing fagadabani NIA na law and order gi fibam fagadhannabagi matangda paikhalaliba thawrang sing pukning thawganningai oi adubu michang mikhai naiba mawongda chatharagliba thawong asi yaba ngamloi Jiribam da Mar volunteer tara Hatkhre matangda kanaguma amata faba leitri Biren gi audio tape ki case August mari da chatharani Manipur da tholiba kanglup ki irang asiga mari leinana nongthumam Biren na chief minister oringai da phongdokiba wafam gi tape record ki matangda chatharakba case chaliba August mari da hearing makha chathagadauri Kuki Organization for Human Rights Trust na petitioner oidina file torokpa writ petition case number 702 by 2024 August Marida mathangi hearing chathanaba Supreme Court na matam lepkhibani case asigi respondent Union of India amasung State of Manipur na oiri Supreme Court ki list hearing chathanaba case asi court list yaure panwa yabadi irang adu inchin bamanbagi audio tape aduga mari lainana hearing chathaduna lakhibani Russia ki drone namadi missile attack ta Ukraine gi Meeoi kungani pan Hatkhre Russia na drone namadi missile sijinnaduna Ukraine gi konung Kiev ta attack chathabada Meeoi kungani pan sikre Ukraine gi Interior Ministry na phongdokhibagi matung ina laikhidraba singi manungda chahi nauriba angang ahum yawi atopa Meeoi chamaga yankhai mapan asopa nangkhibaga loinana apartment block amasung amangata thokre hairi Russian President Vladimir Putin na August 9 fawbagi manungda ceasefire gi wafam ayaba pirak trabadi Moscow gi mathakta hena kanba mathaki athingba kaya marum thamlagani haina US President Donald Trump na lauthokrabasu Russia na makhata na Ukraine gi tongan ba mafam singde attack chathabal leptri report amagi matung ina haukiba hingda Russia na drone chahumga mapan amasung cruise missile nipal Kiev city gi tongan ba mafam da kapsilaktuna attack tatharaki Ukraine gi air defense system na drone amadi missile khara nongthakta mangata thohan khiba tarabasu mi kungna taba Kiev city gi mafam amada drone missile khara kapsilakhibani hairi Jiribam District Hospital Sifai gi camp onthokle makhoi gi ayaba lawdragadi changhandrei Jiribam District ki yamna Maruoiba District Hospital asida CRPF ki personnel mayam leishin khibana Sifai gi camp oina leikre hospital asida laying balakpasing mari leinabasing gi ayaba hana lawdragadi changba yadre haina Maral sirakli Uchatholda leiba hospital asigi medical superintendent oriba Muhammad Yunus Ali na ngarang thokiba notice amagi matungina patient na taba third party amana changbada pung nifu nipan gi mamangda ayaba lawnabagi damak che thajangadabani Ayava fangba khaktang hospital asida changba yagani hairi masida vendor contractor external service personnel organization gi representative amadi media person sing yauna formal oina ayiba chepi duna hospital da changba gi ayaba lawgadabani hairi masida maram oiraduna hospital gi environment pu masak fazana luna na amadi secure oina thamnabagi pandam da lokhat pathawrang ni haina mahang hairi district hospital asidagi fangba paw magi matung ina Hospital asida Jiribam da irang khara leiba matamda CRPF ki campaign ani ahum thamlammi adubu chumna squad tawbagi mawongda thamlambani adubu hojikti campaign gi personal sing yamna leitrabasu hospital gi mathakta leiba flat singulation bana hospital gi environment akai bakaya piri masigi matangda concern authority na ayaba pibasu leite hari maram mayam asina hojik district hospital asigi repairing gi thabak tawbadasu ayetpa kaya pibana thabak lepa fawo yaure hospital asigi leiriba water storage asishu sufficing asina sijinnabadagi hospital gi official amadi patient sing da ising konadre haibigi wakat lagle masi pumna maksing asi yenglaga hospital gi manungda security force sing na leishin basi pamdre haidi Trump India amasung Russia gi economy bu asibani haina karem kathainaraga chaikre malem gi economy gi mari suba mafam bu asibu oigadra US President Donald Trump na India amadi Russia gi semilon bu asiba semilon ni haina phongdokhiba tarabasu India na di semilon gi fibam khwaidagi fabalebak singi manung da mari suba mafam kanba ngamle haina lauthokre India da chada kunmanga gi tariff lauthokraba matung da Donald Trump na social media da thadorokpa warul aman hai malem da hojik oirakliba fibam asida India amadi Russia na kari karamba thawrang sing lokholakpa ge haibadu thoidokna maru oina lawde India amasung Russia gi semilon di asibaga pangkhak oirabani semilon gi fibam ka hena soksile haina India amadi Russia bu Trump na hanthaba thakta puthaduna wangang khrabasu report amagi matung inadi malem da hojik India na mari suba semilon gi fibam khwaidagi fabalaiba ni haina kumja 2025 ki data na uli data asigi matung ina India gi gross domestic product GDP $4.19 oiduna Japan dagi mangjil thari
GDP $30.50 oiri USA na makok ithang thangna leiri $trillion 19.23 oiriba China na anisuba amasung $4.74 oiriba Germany na ahumsuba leiri data asigi matungina kumja 2030 da India gi gross domestic product GDP $7.3 yauduna malimgi ahumsuba khwaidigi semilon faba leiba oiragani hairi India government na chahi sigi June da phongkiba data amagi matungina kumja 2014-15 da oiramba fibam dagi kumja 2024-25 ta leiba asigi Nominal GDP saruk ahum hena wangkhalak tuna lupala crore 331.03 yaure hari lalon itiki matang da India ki fibam sokse le haina Trump na phongdok labasu chahi taragi manung da lalon itiki fibam chada 76 ki chang da fagalak le hari komlang pithak pana mama da su macha da su chamana na kana ba fangali Mama gi khomlang pithak pana angang amadi mama animak ta chawna kana ba fangali haina World Health Organization WHO na phongdokre wakhulon asida yumfam moiraga pokpada ngariba angang singbu sungsoi soidana mama gi khomlang pithak hanaba gi pandamda chahi khuding August amadagi taret fabo malem gi mafam sinba thungna World Breastfeeding Week haiba thoram pangthokun lakli hiramasigi matang da WHO gi report amana hai pokpada ngariba angang sing masa mahu fan baga loinana hakchang gi maruoiba kaya sing mapung fana semdoknabagi damak mamagi khomlang pithak patangai fade masina angang adugi matung tarakpa punsida tongan ba makhal gi laina makhal kaya marum ngakthokpa ngami khomlang pithak pa haibasi angang singi damakta di khwaidagi ihan hanba amasung maruoiba vaccine gumbani haina palladuna WHO gi report na hai angang amab mapung marai faba Meeoi amamam ohanna bahotna bada tangai fadana changba nutrient khuding mamagi khomlang da machal suna yawi vitamin mineral protein amadi fat ki chang chap chana yawba maram na mamagi khomlang thakpa angang singna tungi punsida masa mau faba misak amamam oiba ngami mamagi khomlang da antibody amasung atai maroiba immune factors sing yawi haina palladuna report asina hai mamagi khomlang thaklabadi angang sing da respiratory infection nakong laikhun amadi intestinal infection na chingba laina kaya marung ngakthokpa ngami hari malemgi tongan ba mafamda pangthokpa gum Regional Institute Medical Sciences RIMS Imphal na sinduna prioritize breastfeeding create sustainable support system haiba theme da World Breastfeeding Week hodokre RIMS OPD complex ta pangthoki ba hodokpagi thoram aduda institute asigi director Professor G Sunil Kumar Sharma medical superintendent Professor N Sanjeev Singh DIPR gi director NG Uttam Singh MCS amadi breastfeeding promotion alliance of Manipur gi secretary Dr James Elangbam na mathang sina chief guest president amadi guest of honor oina saruk yaduna wafam kaya phongdokhi Lagliba September 8 na India gi anoba vice president khalagani September 8 gi ayuk pung 10 dagi numidang waram pung 5 fawba India gi anoba vice president khanbagi mikhal pangtholagani haina election commission of India na ngasi lauthokre commission na thokiba notification amagi matung ina mikhal asigi nomination file tawbagi aroiba matam August 18 ni thangnaba numit August 19 da scrutiny tawgani August 15 da mirepche lauthokpagi aroiba numit ni hairi Parliament ke nongjumi fam hoba numit July 18 da Jagadish Dhankar na vice president ki fam thadokhraba matungda anoba vice president khannabagi dama election commission na mikhal pangthoknaba matam lauthorakpani Jagadish Dhankar na fam thadokhraba matung Rajya Sabha gi deputy chairman Harivansh Narayan Singhana chairman gi thaupuduna upper house ki proceeding chathaduna laki